Iran के सुप्रीम लीडर अयातोल्ला अली खामेनी मिसाइल अटैक ता सिरे लेबाक तरेत इरान खुद हनबदा अमांगता थोहनख्रे सुप्रीम लीडर हातखिबगी वाइल फंगनगनी हाइना इरान वासख्रे Iran के सुप्रीम लीडर अयातोल्ला अली खामेनी मरफुगा तरुक मुस्लिम सिंगी सेंगलबा रमजान था मनुंग द यूनाइटेड स्टेट अमसुंग इजराइल के अपुनबा एयर स्ट्राइक ता सिख्रे महाक लेखिदबदा मालेमदा लेरिबा मुस्लिम कम्युनिटी कया अमना साथीना पेनदबा फोंदोकनरी अदुगा खरना हराउबसु फोंदोकनरी सुप्रीम लीडर असी एयर स्ट्राइक ता लेखिद्रे हाइबा इरान याजबगा लोइनना नुमित निफुनी अवाबा फोंगनी हाइना लाउथोख्रे लेप्तना चथरगलिबा नोंथकी लंदा असिदा नुपी महेरोय चामगा निफुगा निपान हातखिबदा नथना लेबा असिगी मरोइबा मियोय कया अमसो हातख्रे हाइरी अयातोल्ला अली खामेनी लेखिद्रबा तुंगदा मतम खरा खक्की ओइना मियोय अहुमना काउंसिल अमना थौ पुबा हौख्रे मखाताना इरान मिडल ईस्ट की लेबाक तरेता खुद हन्नुना चाउना माता थोहनख्रे मसिगा लोइनना सुप्रीम लीडर हातखिबगी अचुंबा वाइल फंगनगनी हाइना इरान वासख्रे Iran की पैरामिलिटरी रिवोल्यूशनरी गार्डना खामेनी लेखिद्रबा मतुंगदा इजराइल अमदी यूएस की बेस सिंगदा ख्वाइदगी कनबा मोंगदा लंदारगदी हाइना लाउथोख्रे स्टेट ब्रॉडकास्टर IRIB की रिपोर्ट मतुक इन्ना इजराइल अमसुंग यूएस की अटैक लेखिद्रबा सिंगी मनुंगदा खामेनी की मचानुपी मसु ममांग नुपा अमदी ममोंग नुपीसु यावरी मतिक मयाई लेरबा रिवोल्यूशनरी गार्ड की चीफ ओइनसु लेरिबा खामेनी की टॉप एडवाइजर अली समखानी जनरल मोहम्मद पाकोर डिफेंस मिनिस्टर अजीज नाशिजाजी सुप्रीम लीडर खामेनी की चीफ ऑफ मिलिटरी ब्यूरो मोहम्मद सिराजी डिफेंस काउंसिल की सेक्रेटरी सुओरिबा सुप्रीम लीडर की सिक्योरिटी अफेयर्स एडवाइजर अली समखानी SPND की चेयरमैन हुसैन जावल अमेलियन SPND की चेयरमैन ओइरंबा रेजा मोजाफारीनिया खातिम अलानबी खमान की हेड ऑफ इंटेलिजेंस साला असादीन चिंगबा मरोइबा मियोय कयासु लेखिद्रे हाइरी इमिरेट्स कतार एयरवेज अमसुंग इतिहाद एयरवेज ना Abu Dhabi, Dubai, अमसुंग दोहादा पाइगदबा फ्लाइट मंगा कैंसल तौखी हाइरी इरान गल्फ अरब स्टेट्सिंग अमदी इजराइल की मथक्ता लेप्तना अटैक तौरख्रबा मतुंगदा जॉर्डान लेबा US एम्बेसीना अमेरिकन पुमनमक इमुंगदगी मपान थोक्तना लेनबा खंगनख्रे जॉर्डान की नोंथक लंबीदा मिसाइल ड्रोन अमदी रॉकेट कया पाइसिलकपदगी खुदोंथिबा नंगबा याई खन्नुना अमेरिकन पुमनमक इमुंगदगी मपान थोक्तना लेनबा खंगनखिबनी इरान अटैक चथबगी पाव हेक ताबगा मसिंग नामलबा मियामना पाकिस्तान की हिथांगफम सिटी कराची दा लेबा US कॉन्सुलेट चंगसिलक्तुना थोंगनाव मिंगसलना चिंगबा थुगाइदुना पोलम कया अमांगता थोहनख्रे इहौ अदु कंट्रोल तौनबा होनाबदा पुलिसना नोंमै कापदा मियोय मापन सिखिबगा लोइनना चामगी मथक्ता असो अपन नंखी सुप्रीम लीडर अयातोल्ला लेखिद्रबा मतुंगदा इरान की थबक थौरमसिंग येंगसिनबा काउंसिल अमा सेमख्रे मरकी ओइबा सेम्बा काउंसिल अदुदा इरान की प्रेसिडेंट जुडिशियरी की मकोक अमसुंग गार्जियन काउंसिल की मेंबर यावरी इरान की लॉ मतुंग इन असेंबली ऑफ एक्सपर्ट ना थुबा मतमदा अनौबा सुप्रीम कमांडर अमा खलगनी हाइरी US अमसुंग इजराइल की मथक्ता लमन खुंबा ओइना इरान दुबई की पम जुमेरा आइलैंड अमदी जुल अल अराफ लग्जरी होटल न चिंगबदा मिसाइल कया कापसेनुना अटैक चथख्रे मालेमदा ख्वाइदगी चिनबा इंटरनेशनल एयरपोर्ट नि हाइना लौनरिबा दुबई एयरपोर्ट अमदी जेवेल अलीसी पोर्ट सु इरान के अटैक ता मांगता थोकले यूनाइटेड अरब इमिरेट्स ना फोंदोरखिबगी मथुंग इना मरु ओइबा मफम सिंगदा इरान मिसाइल चामगा कुंथ्रागा तरेट अमसुंग ड्रोन चनीगा मापल लोम कापसिलकी हाइरी एयर डिफेंस सिस्टम न मिसाइल अमसुंग ड्रोन अयामा नोंथक्ता कापथकी दुबई बहरान की कोनुंग मनामा अमदी खतार की कोनुंग दोहा की तोंगान तोंगान मफम कयादसु इरान मिसाइल कापसिनुना अमाता थोहनबगी रिपोर्ट फंगली नाकलानी की लानफम मसिना मरम ओरगा मिडल ईस्ट अचौबा लांजाव अमा थोरकपा याबगी ओइथोकपा लेरे दोहा की मफम दा अहौबा पोखाइबगी मखोल ताबगा लोइनना अममा मैखुगी मपै कारखी हाइना अहुबसिंगना फोंदोखी लालोन इतिकी ओइना ख्वाइदगी मरु ओइबा मफम अमनी हाइना लौनरिबा दुबई की तोंगान तोंगानबा मफम सिंगदसु पोखाइबगी मखोल कया मरुम ताबा फंखी सिटी अदुगी नोंथक लंबीदा इंटरसेप्टर सिंग सिजिनदुना मिसाइल कया अमांगता थोहनकी थाव मरंग काइना पुथोकपा अरब लेबाक सिंगदा हौजी हौजी US लानमी लिसिंग कया मरुम थमलिबनी अवांग थंगबा इराकता ड्रोन अमा काइरगा अरबिल इंटरनेशनल एयरपोर्ट मनाक्ता तासिलकी हाइना लोकल मीडिया की रिपोर्ट अमना फोंदोखी हौजिक फावबगी ओइना इरानदा मियोय चनी हेना सिखिबगी रिपोर्ट लेरे अदुम ओइनमक IRGC na maru oiba US की बेस कुनगा तरेट इजराइल की टेल नोव एयरबेस टेल अविव लेबा Israeli Army की कमांड हेडक्वार्टर्स अमदी डिफेंस इंडस्ट्रियल कॉम्प्लेक्स ता चाउना अमांगता थोहनबा ngamle हाइना क्लेम तौकी अखंग अहिसिंगी मोड मटुंग इन इरान दा अटैक चथबगी थवोंग असिना US ता करिगुमा मखल की कानाबा अमता फंगंदे मदुगी महुता इजराइल दा नाकोइना ना कानाबा कया मरुम फंगले हाइरी डेमोक्रेटिक पार्टी की माइकेदगी US ना इरान दा अटैक चथबगी थवोंग असि अकनबा मोंग दी यानिंगदबा फोंदोंगनरकपगा लोइनना पार्टी असिगी लॉ मेकर सिंगना प्रेसिडेंट की तौबा ngamba matik me hantahannaba anauba legislation ama semba mathau tare haina mod pinarакли Senate Armed Services and Foreign
Relations Committee member Tim Kaine hai President Donald Trump na Iran da attack chathanabagi yathang pikhibadu khwaidagi chawba asoiba khongthangni athuba matamda Senate ki mifam ama pangthoktuna US ki lanmising aran mamongda sijinnabagi thawong lefanaba legislation ama pass tawbagi tangai fadaba leiri haina mahangna phongdokhi. Oman Indian taraga manga tongba oil tanker da kapsilakpada mari sokle India macha taraga manga tongba oil tanker amada attack chatharakpada mioi mari sokle haina Reuters ki report amana phogdarakli Israel amasung Iran gi marakta nauna akanba mawngda khuthongnarakpaga loinana Oman gi hithangpham manakta India macha sing tongba oil tanker aduda attack chatharakhibani Palau gi flag thetpa Skylight khauba oil tanker adu Musandam Peninsula Europada attack chatharakibani hiram asigi matangda Oman gi Maritime Security na social media platform da thagalakpa cherol amana hai Mursandam Khasab Port banangta oil tanker da attack chatharakhraba matungda crew member kun safagadaba mafamda puturakle karamba makhagi khulai da attack chatharakhibano haibadudi pankhide amini hatkibagi Kashmir da US Israel gi mayokta khongjang changsinkrei Iran gi Supreme Leader Ayatollah Ali Khamenei hatkibagi matangda Kashmir tampaki tongan ba mafam singda US amasung Israel gi mayokta khongjang changsinkrei masing amlaba miyamna Srinagar amasung North Kashmir gi lambi da thoraktuna US amadi Israel gi mayokta kholau kaya lauki miyamna ingtappa mawongda khongjang changsilaki batarabasu pamdaba thodok thorakpa yai khanbadagi akanba security gi chaksin thorang lokhale haina police na phongdokhi Srinagar da protester singna Lan Chokta pullaga akoibagi mafam singda khongchat ama chatki masing amlaba mioi singna amuba firal amasung Khamenei gi ayek pasaktam pairaga kholau lauduna khongchat ama chatki miyamgi khongjang aduna maram oiraga lambi chathok chasin da khudong chadaba khara mayoknaki Jammu and Kashmir Lengakna section thorang lokhatpa oina hayeng school college sing suti lauthokre tumba watpana ithauda pungning changhande pungning wakal sokhalli Ayama matamda tumsit fadaba mioi sing mathauda pungning changba ngamdabaga loinana khoiram khoisauna halli amasung pungning wakhalgi phibam soksilai amadi study amana phongdokli Matam sangna tumsit fadaba mioi singda diabetes cardiovascular disease obesity amasung depression gi risks wangkhadhali brain na mathau tawbagi chang hantahanbaga loinana aruba warif lawba ngamhande pumnama asigi mathakta blood pressure wanghanbaga loinana stroke tawrakpa ya bagi risku hekalai tumba amasung yahoba matam naidabaga loinana ayama matamna tumsit fadrabadi immune system sontaraktuna laina kaya marum narakpiyai hakchangi arumba hengalakpaga loinana hormone gi khal kairakpadagi kahenba mawongda chasinuna punsi mahinga mari lainaba laina sing pokhalakpiyai hakchangda thorakpa amasung mitna uba fangba ahongba singi manungda mitpan chontarakpa mitki akoibada musilakpa amasung unsa khujilakpa asina chingba yauri tumsit fadaba mioi singdi yu thakpa singa manaba mawongda achumba waref lawba ngamde kanagumpana ihing amakhak ningthina tumdabada kaya yamna hakchangda ahongba lakpage haibadu mathangi numita aduma khangma ngami mipum khudimak changnaina numit khudingi pung 8 tagi 8 fawba mapung fana tumbagi tangai fadaba lei ayama matamda tumsit fadrabadi central nervous system da akaiba thogalai maduna maram oiraga ayuk nungthilda thabak tawgadaba matamda tumninglakpadagi ithauda pungning mapung fana mai onsin mangamde gari thauringai dasu tumningba faroktuna khudongthiba thogalakpa yai atopa wafam amana hakchangi immune system sontha lakpagi matangdani immune system na phibam fana leiriba makai hakchangda makhal khudingmaki laina changmangamde adubu tumba amasung yahoba changnai dabaga loinana ayama matamda tumsit fadaba tarabadi immune system gi mapangal sontharai mioi bana tumbagi thawonga nungsa sor honbagi mawong matawga yamna naknaba mari lainai mapung fana tumdrabadi respiratory system da akaiba thoraktuna ayama matamda lok thungba amadi lok khubana chingba nungsa sor honbaga mari lainaba laina kaya marum narakpiyai kahena chasin thakchil laga hakchanga sajal tawdabada hakchanga soalakpaga cham manaba mawongda tumba watpanaso hakchangi arumba hengalakpa yai tumba watlabadi chak charba matungda hakchangna insulin thadorakpagi chang hantarakpa maramna blood sugar gi wangkhalakpa yai hairi CBSE gi class 10 amasung 12 ke exam yekthokre Middle East laibak singda kansilakli balana sina maram oiraga Central Board of Secondary Education CBSE na lawba March 2 da pangthokadariba class 10 amasung 12 ki board examination cancel tawre haina CBSE na official notification amang asi thokre board ki decision asi hojik Middle East laibak singna lan kansilakpana maram oiraga maheiroi amadi examination staff singi safety gi khalaga lawba warif ne hairi examination singei thokiba sina West Asia gi sarukhara Israel Iran amasung United States chauna lan gi mawongda leiba maramna airspace sing thingdilakpa flight sing cancel tawrakpa amadi tongan laibak singda essential servicing da interruption pirakpa asina jawba maram ama oiri mafam matam khangdana pamdaba thodok sing thorakpa yabagi oithokpa leiriba tanja asida examination pangthokpa chumloi haidi board ki statement asina makha tarduna hai yeithokhiba exam asigi
Anauba matam ama fibamgi yenglaga lauthokani hiram asiga mari lainana CVC meeting ama tha asigi ahumda famduna examination asiga mari lainabasing makha tana khanagani hairi. Middle East ki oina CVC na lauba class 10 amasung 12 ki examination sing permanent oina cancel tawri haina social media da lana post tawrikibasing asi miyam amasung mahiray sing na thazabiganu haigiri. Social media da sanduragliba pawasi aranbani CVC ki official website amasung sakhanglaba communication channel singdagi official oiba pawsi glabiyu hairi. Middle East ta thokliba irang asina maram oiraga aviation section tharangi matangda review tawkhre. Middle East ta oiriba irang amasung masina international air operation da pirakpa yaba jaitheng sing adubu yengladuna Union Minister of Civil Aviation MOCA na stakeholder single loina na section tharangi matangda review tawkhre. Secretary MOCA senior official AI DGCA amasung airline operator single loina na video conferencing ki khuthangda meeting adu pangthokhi. Meeting adu da passenger singi safety operational continuity amasung real-time coordination ki matang na miing thamki international flight pariba Indian carrier singna airspace advisory NOTM amasung route restriction tawnaba khanganki global safety protocol ki matung ina flight sing reroute tawnaba diversion ki thabak sing chu lokhanaba khanaki airport sing malem gi oiba international gateway sing the flight diversion amasung unscheduled landing sing manage tawnaba operational alert thamki AAI amasung private airport operator singna ground handling parking base amasung passenger amenity gi coordination pinanaba khanganki DGCA na airline sing naknana loinaduna safety regulation crew duty time amasung operational advisory sing inbra yengsinaba khanaki passenger singna makhoi gi airline singa yamna toina paw faunaduna leinaba amasung schedule chang naina update tawnaba khanganki passenger singna awaba nanghandanaba airline singna angamba thakta honagadabani passenger amasung crew sing safety na khwaidagi maruni fibamgi matungina mathau taba update sing pigadabani haina khanaki